Sangai Festival Ashi Tourism Festival ama Natte Bureaucrats event OINA PANGTHOKKHIBANI HAINA Committee of Civil Society KANGLEIPAK CCSK ki President JITENDRA NINGOMBA PHONGDOKKHRE Citizen Club Soibam Laikai PANGTHOKKHIBA CCSK ki Taramatoi Suba Foundation digi thoramda wafamasi mahakna PHONGDOKKHIBANI mahakna makhatana hai manipur gi ina khulaba culture amadi ningthiraba mahoksagi mafam singbu tourist singda uthoknabagi dabak tourism festival ama oiriba Sangai Festival pangthokpagi mahutta bureaucrat singi kumhaigum ohenkhre chahi ahum sujilakadoraba irang asigi chaitheng khamthengna nangliba singbu thawoidana thambiri haiba khangbiu haina phongdoki pangthokhiba thoramaduda CCSK na Indian Red Cross Society ki member singda citation amadi momento singsu khutsinaduna ikai kumnaba utki Tholiba numit siga mari lena ko gi manung gi thimai dare ko apunba chani na bakakta na ko gi amakakta na lambi ni haiba sta thimore ka ngasi from sa pangthokpani maru ina ngasi tholom siga mari lena na ko gi hantak gi lana siga mari lena na lan sida apunba mongda kuthungna ko matamda ko gi khongjong loi mayam amala loi mayam amada asok kun tholo ko matamda madubu ko gi sep tongnana bagi damakta ko gi ayam sawa humanitarian service to pikiba ko Indian Red Cross Society gi kangbu to so ko gi sakhang bagi mo ko ni to jeri tabuk to gi kidang pung to ko oina ko gi appreciation of kana supi na ba ko sem sajabani loina na ngasi num siga mari lena na ko ni pijening si lady bom mani ko gi isu si tongkai lambi de chala kanda tongkai ba wakhalom da manga tharaga na mana aning ba pam ba sing to aduna mang thaga chapmi na ga di ko lady bulan si gi ko mai pak ni hai bu थाजबो लेतबना मरम ओइना आइखोय अमखतुं ओइबा लंबिदा तोंगान बो खल तोंगान आइडियोलॉजी लेबा तारगो जो आइखोय अपनबगी ओइबा इमा लेबा उंसी बाहायबसि आइखोय खुदुम तो लोइना खनबनिना इमा लेबा उंसी बसिना मांगना थाले खाना आइखोयना करी क बुमाइ सोबो याबगे आइखोय मसिलि को मतुक नति असिदा आइखोय तोंगिना खाना इमा लेबा सि खनमिनसि अदुगा हुजु ओइबा इसुसिदा मसिगसि आखोय ngarang lo singiba Sangai Festival se kungi akhoi lamkoi kumhini gai hai the festival of tourism ina adu akhoi madu haining de masi festival of some bureaucrat of sana mai haining aduga namtha duna thambira ba mi kangbu singda ena namtha nabgi poram amaga sinba adu kumhi mani haina